ngasi state asida thokliba irang ngasi existence survival amadi identity gi struggle ni loinana jahi kaya gi mamangda ahalaman singna thambiramba fajakraba identity khudingmak lamdam asigi tunglamchat ki lambi uba ngamdaba politician amadi lujingba singna mafam khanghandabadagi awaba fibam mayoknabani haina chief minister nongthongmam biren phongdokrai wafam asi Honda India Foundation na paikhatpa scheme ama oiriba project buniyad atma nirbharta ka adhar state asida haudokpagi thauramda phongdokhebani minister yumnam khemchan amadi Honda India Foundation gi trustee Vivek Digra na chingba masak naiba miyoi kayana saruk yaduna chingmairongda laiba hotel grande da pangthokpa thauram aduda hairiba scheme asi chief minister na hongnabi matung inna haudokhebani scheme asi India gi oina Manipur yauna Jammu and Kashmir amasung Nagaland state ta paikhatnaba Honda India Foundation na khangatpani hairi Manipur gi oina Manipur State Rural Livelihood Mission amadi Vision Foundation ga khutsamnaduna hospitality sector da scheme asi na lamdam asigi nahasing da skill development amadi employment pi na thabak sing paikhatkani hairi thauram aduga mari leinana wangang laduna chief minister nongthongmam birenna lamdam asigi naha pumnamakta lainga ki oiba thabak piba haiba asi ngamba natte adubu lamdam asigi naha singda lairiba haithoi singthoiba amadi tauba ngambagi wakhalon chawthok chaningai ni loinana Manipur gi miyam da lairiba miyok michan nolukpa amadi hauna lonchat sing adu khangbana Honda India Foundation hospitality sector da skill development gi thaurang paikhatlakpani thawrang asigi makhada mai paklaba sing thabak tawbagi khudong chaba chauna leiragani masi khangna thabak tawba tai haina saruk yagadaba naha singda chief minister na appeal tawki amaromda lamdam asidagi mapanda thabak tawgani haina chatkhraga company singna tathi tawoina tawbagi thodok kaya thokhrabani handak tasu pekliba angang khara mapanda tathi tawoina tawbagi paw laikhre masi khangna chaksina thabak tawgadabani haiki ngasi thoiba crisis si karigino existence ki struggle survival ki struggle ni identity ki struggle mamangda sahi chama ki mamangda chani ki mamangda khoi bu fajana thambiramba ekhoi ki land ekhoi ki property ekhoi ki identity punamoksi matte khara vision yaugda ba politician leader khara nai khoi si mafam marang khangum da ba khoi si ekhoi ji huji insecure ni ekhoi ki generation je huji insecure oi re khoi na khang pa dinga se khoi na tawri che ko mena hon ni to secure your future and you nangi honorable Amit Shah ji ki tweet to noi urmani internationally Indian ki nation kam sathi ne luna loge do noi urmani it affects the internal security of India it affects the demographic challenges am clear when you FMR totally check and balance already sangthok changjin free khulai puthok pusin drug puthok pusin mi sangthok changjin torga taning mum pham da tariba kanagi no khangda bi mapu panda bi tawrum basi you are the owner now